ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯒꯤ ꯃꯐꯝꯗ ꯈ꯭ꯔꯤꯁꯃꯥꯁ ꯕꯣꯔꯣꯗꯤꯟꯒꯤ ꯍꯔꯥꯎꯕ ꯌꯥꯏꯐꯕ ꯑꯐꯕ ꯄꯥꯎ ꯑꯁꯦ ꯈꯪꯍꯟꯖꯕꯒ ꯂꯣꯏꯅꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯍꯤ ꯈ꯭ꯔꯤꯁꯇ ꯆꯍꯤ 2019 ꯏꯪꯊꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯦꯟꯕ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯈ꯭ꯔꯤꯁꯃꯥꯁ ꯅꯠꯇ꯭ꯔꯒ ꯕꯣꯔꯣꯗꯤꯟꯒꯤ ꯋꯥꯔꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯧꯖꯒꯦ꯫ ꯈ꯭ꯔꯤꯁꯃꯥꯁ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯃꯥꯁ ꯑꯁꯦ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯁꯥꯁꯇ꯭ꯔꯒꯤ ꯃꯐꯝ ꯈꯔꯁꯨ ꯄꯥꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯕꯨꯡꯉꯣꯗ ꯑꯃꯨꯛꯇꯪ ꯆꯪꯃꯤꯟꯅꯁꯤ꯫ ꯁꯔꯒꯒꯤ ꯐꯝꯕꯥꯜꯗ ꯂꯩꯕꯤꯔꯤꯕ ꯁꯦꯡ ꯊꯣꯏꯔꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎ ꯏꯕꯨꯡꯉꯣꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯂꯥꯛꯄꯤꯈꯤꯕ ꯄꯥꯄꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯁꯥꯌꯣꯜꯈꯤꯕꯒꯤ ꯋꯥꯔꯤ ꯊꯧꯗꯣꯛ ꯑꯆꯨꯝꯕꯁꯦ ꯅꯆꯥꯏꯅ ꯅꯪꯒꯤ ꯁꯥꯁꯇ꯭ꯔꯗꯒꯤ ꯍꯥꯏꯗꯣꯛꯆꯕꯁꯦ ꯄꯥꯡꯒꯜ ꯄꯤꯕꯤꯌꯨ꯫ ꯇꯥꯒꯗꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯏꯪꯊꯕ ꯍꯔꯥꯎꯕ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯇꯪ ꯇꯥꯕꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯅꯆꯥꯏꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯅꯣꯟꯖꯔꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯊꯥꯒꯠꯆꯕ ꯅꯤꯖꯕ ꯅꯣꯟꯖꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯌꯨ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗ ꯅꯤꯖꯔꯤꯕꯅꯤ꯫ ꯁꯥꯁꯇ꯭ꯔꯒꯤ ꯁꯔꯨꯛ ꯄꯥꯊꯣꯛꯁꯤ꯫ ꯖꯤꯁꯥꯌꯣ ꯄꯟꯗꯨꯞ 9:3 ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯦ, ꯑꯩꯈꯣꯏꯗ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯤꯕꯤꯔꯦ, ꯃꯍꯥꯛꯀꯤ ꯂꯦꯡꯕꯥꯟꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯂꯩꯒꯅꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯧꯒꯅꯤ ꯑꯉꯛꯄ ꯄꯥꯎꯇꯥꯛ ꯄꯤꯕ ꯃꯇꯤꯛ ꯆꯥꯎꯕ ꯏꯁꯣꯔ, ꯂꯣꯝꯕ ꯅꯥꯏꯗꯕ ꯏꯄꯥ ꯑꯃꯁꯨꯡ ꯏꯪꯊꯕꯒꯤ ꯅꯤꯡꯊꯧ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯁꯇ꯭ꯔ ꯑꯁꯤ ꯊꯨꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤꯒꯤ ꯃꯐꯝ ꯈꯔꯁꯨ ꯑꯩ ꯄꯥꯊꯣꯛꯆꯒꯦ꯫ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄꯤꯈꯤꯕ, ꯁꯤꯕꯤꯈꯤꯕ ꯑꯃꯗꯤ ꯍꯤꯡꯒꯠꯄꯤꯈꯤꯕꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗꯣ ꯃꯐꯝ ꯃꯇꯝ ꯀꯗꯥꯏꯗ ꯀꯅꯥꯗ ꯈꯨꯗꯤꯡꯃꯛꯇꯣ ꯁꯥꯁꯇ꯭ꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯊꯨꯡꯈ꯭ꯔꯕꯅꯤ꯫ ꯊꯨꯡꯒꯗꯕ ꯈꯔꯁꯨ ꯂꯩ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯀ ꯍꯜꯂꯛꯄꯒꯤ ꯃꯔꯝꯗ, ꯑꯗꯨ ꯑꯩ ꯍꯥꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯂꯥꯛꯈꯤꯕꯒꯤ ꯑꯊꯨꯞꯄ ꯐꯣꯡꯗꯣꯛꯈꯤꯕꯗꯣ ꯊꯨꯡꯂꯦ ꯍꯥꯏꯕꯒꯤ ꯁꯥꯁꯇ꯭ꯔꯒꯤ ꯁꯔꯨꯛ ꯑꯃꯇꯪꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯄꯥꯖꯒꯦ꯫ ꯂꯨꯛ ꯄꯟꯗꯨꯞ 2:10-14 ꯄꯥꯖꯒꯦ꯫ 2:10-13 ꯑꯗꯨꯕꯨ ꯁꯔꯒꯗꯨꯠ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯀꯤꯒꯅꯨ, ꯃꯔꯝꯗꯤ ꯌꯦꯡꯉꯨ, ꯑꯩꯅ ꯅꯈꯣꯏꯗ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯒꯗꯕ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯑꯐꯕ ꯄꯥꯎ ꯄꯨꯔꯛꯂꯤ꯫ ꯃꯔꯝꯗꯤ ꯉꯁꯤ ꯗꯥꯌꯨꯠꯀꯤ ꯁꯣꯍꯣꯔꯗ ꯅꯈꯣꯏꯒꯤꯗꯃꯛ ꯀꯟꯕꯤꯕ ꯃꯄꯨ ꯑꯃ ꯄꯣꯛꯂꯦ, ꯃꯍꯥꯛꯇꯤ ꯏꯕꯨꯡꯉꯣ ꯈ꯭ꯔꯤꯁꯇꯅꯤ꯫ ꯃꯁꯤ ꯅꯈꯣꯏꯒꯤꯗꯃꯛ ꯈꯨꯗꯝ ꯑꯣꯏꯒꯅꯤ꯫ ꯁꯕꯝ ꯑꯃꯗ ꯐꯤꯅ ꯌꯣꯝꯁꯤꯟꯕ ꯑꯉꯥꯡ ꯑꯃ ꯍꯤꯞꯂꯤꯕ ꯅꯈꯣꯏꯅ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯁꯔꯒꯒꯤ ꯀꯥꯡꯕꯨ ꯃꯌꯥꯝꯅ ꯁꯔꯒꯗꯨꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕꯗ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ, ꯃꯇꯤꯛ ꯃꯒꯨꯟ ꯊꯥꯒꯠꯄ, ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯍꯥꯛꯀꯤ ꯑꯄꯦꯟꯕ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯏꯪꯊꯕ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯈ꯭ꯔꯤꯁꯃꯥꯁ ꯑꯁꯦ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯅꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯅ ꯑꯍꯥꯟꯕꯗ ꯇꯥꯏꯕꯪꯄꯥꯟ ꯑꯃꯁꯨꯡ ꯍꯤꯡꯂꯤꯕ ꯑꯆꯠ ꯆꯠꯇ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯄꯨ ꯁꯦꯝꯕꯤꯈꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯕꯨ ꯁꯦꯝꯕꯤꯈꯤ꯫ ꯏꯁꯣꯔꯅ ꯁꯦꯝꯈꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯃꯤꯑꯣꯏꯕꯕꯨ ꯁꯦꯝꯕꯤꯈꯤ꯫ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯕꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯁꯥꯃꯛꯀꯤ ꯃꯑꯣꯡꯗ ꯁꯦꯝꯕꯤꯈꯤ꯫ ꯑꯍꯥꯟꯕꯗ ꯃꯤ ꯑꯗꯨ ꯏꯕꯨꯡꯉꯣꯅ ꯃꯍꯥꯛꯀꯤ ꯃꯤꯡꯊꯣꯜ ꯄꯤꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯥꯗꯝ꯫ ꯑꯗꯨꯒ ꯑꯍꯥꯟꯕ ꯅꯨꯄꯤ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯁꯦꯝꯕꯤꯕ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯍꯣꯕꯥ ꯍꯥꯏꯅ ꯊꯣꯟꯈꯤ꯫ ꯏꯁꯣꯔꯅ ꯅꯤꯡꯊꯤꯖꯔꯕ ꯂꯩꯀꯣꯜ ꯑꯃ ꯁꯦꯝꯕꯤꯈꯤ, ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯈꯣꯏ ꯑꯗꯣ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯝꯈꯤ꯫ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯒꯤ ꯃꯊꯧ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄꯤꯕꯤꯕꯒꯤ ꯃꯇꯨꯡꯗꯁꯨ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪꯕꯨ ꯊꯑꯣꯏꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯀꯥꯏꯅꯕ ꯂꯥꯛꯈꯤ꯫
ꯃꯁꯤꯒꯤ ꯀꯥꯏꯅꯕꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯁꯤꯜꯂꯛꯈꯤꯗꯦ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯕꯨ ꯈꯪꯅꯤꯡꯗꯦ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯗ ꯏꯁꯣꯔꯒꯤ ꯃꯐꯝ ꯄꯤꯅꯤꯡꯈꯤꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯃꯝꯁꯤꯜꯂꯛꯈꯤ ꯃꯁꯤꯒꯤ ꯑꯃꯝꯕꯁꯤꯗ ꯃꯤꯑꯣꯏꯕꯅ ꯙꯔꯃ ꯆꯦꯟꯗꯕ ꯂꯝꯍꯦꯟꯕ ꯀꯂꯛꯄ ꯃꯤꯍꯧꯕ ꯃꯤꯍꯥꯠꯄ ꯈꯠꯅꯕ ꯅꯝꯊꯥꯛ ꯇꯧꯕ ꯂꯥꯟ ꯇꯧꯕ ꯃꯄꯥ ꯃꯃꯥꯒꯤ ꯍꯥꯏꯕ ꯏꯟꯗꯕ ꯅꯤꯌꯣꯝ ꯀꯥꯏꯅ ꯆꯠꯄ ꯅꯨꯡꯁꯤ ꯍꯩꯇꯕ ꯏꯁꯣꯔꯕꯨ ꯇꯨꯀꯠꯆꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯉꯥꯛꯇ ꯇꯧꯗꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯆꯠꯇꯨꯅ ꯂꯩ ꯉꯁꯤ ꯔꯣꯃꯤꯌꯣ ꯄꯟꯗꯨꯞ ꯑꯃꯒꯤ ꯄꯗ 12 ꯑꯃꯨꯛꯇꯪ ꯄꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯑꯃꯒꯤ ꯔꯣꯃꯤꯌꯣ ꯄꯟꯗꯨꯞ ꯑꯃ ꯄꯗ 12 ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯏꯁꯣꯔꯕꯨ ꯈꯪꯂꯕꯁꯨ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯏꯁꯣꯔꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯦ ꯑꯗꯨꯒ ꯊꯥꯒꯠꯅꯤꯡꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯃꯈꯩꯁꯨ ꯑꯔꯦꯝꯕ ꯑꯣꯏꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯄꯪꯕ ꯄꯨꯛꯅꯤꯡ ꯃꯝꯁꯤꯟꯍꯜꯂꯦ 19-19 ꯃꯈꯣꯏꯒꯤ ꯂꯧꯁꯤꯡꯅ ꯏꯁꯣꯔꯕꯨ ꯌꯥꯅꯤꯡꯗꯕ ꯃꯔꯝꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯇꯧꯅꯕ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯐꯠꯇꯕ ꯄꯨꯛꯅꯤꯡ ꯄꯤꯔꯦ ꯙꯔꯃ ꯆꯦꯟꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯥꯟꯅꯕ ꯐꯠꯇꯕ ꯀꯔꯥꯝꯕ ꯑꯣꯛꯇꯕ ꯀꯂꯛꯄ ꯃꯤꯍꯥꯠꯄ ꯖꯩꯅ ꯁꯨꯅꯕ ꯂꯧꯅꯝꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯐꯠꯇꯕ ꯋꯥꯔꯦꯝ ꯉꯥꯡꯕ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯁꯥꯕꯨ ꯊꯜꯍꯜꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯃꯤꯊꯤꯡꯒꯥꯏꯁꯤꯡ ꯏꯁꯣꯔꯕु ꯌꯦꯡꯊꯤꯕꯁꯤꯡ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯁꯤꯡ ꯃꯉꯛ ꯀꯟꯕꯁꯤꯡ ꯅꯥꯄꯟ ꯇꯧꯕꯁꯤꯡ ꯐꯠꯇꯕ ꯊꯕꯛ ꯍꯧꯗꯣꯛꯄꯁꯤꯡ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯁꯤꯡ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯇꯕ ꯋꯥꯂꯦꯞꯄ ꯅꯕ ꯉꯥꯛꯇꯕꯁꯤꯡ ꯅꯨꯡꯁꯤ ꯍꯩꯇꯕꯁꯤꯡ ꯇꯥꯏꯁꯤꯟꯅꯕ ꯌꯥꯗꯕꯁꯤꯡ ꯑꯃꯁꯨꯡ ꯆꯥꯟꯕꯤ ꯍꯩꯇꯕꯁꯤꯡꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯌꯥꯝꯅ ꯁꯦꯡꯅ ꯐꯣꯡꯈ꯭ꯔꯦ ꯎꯠꯈ꯭ꯔꯦ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯏꯟꯊꯣꯛꯄ ꯌꯥꯖꯗꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯣ ꯐꯠꯇꯕꯅ ꯄꯤꯛ ꯊꯜꯍꯜꯂꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨꯁꯤ ꯑꯗꯨꯃꯛ ꯍꯟꯊꯔꯛꯂꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯔꯤꯖꯜꯁꯦ ꯁꯔꯚꯦ ꯇꯧꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯂꯝꯆꯠ ꯃꯥꯡꯊꯔꯛꯄ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ drug abuse, alcohol abuse, suicide, rape case, pregnancy, abortion, robbery. ꯑꯩꯈꯣꯏꯅ ꯑꯇꯩ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯛꯊꯦꯡꯅꯔꯤ ꯐꯪꯉꯤ ꯃꯗꯨꯗꯤ ꯐꯠꯇꯕꯒꯤ ꯊꯕꯛꯁꯦ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯆꯥꯎꯈꯠꯂꯛꯂꯤ ꯑꯩꯈꯣꯏ ꯗꯣꯃꯤꯅꯦꯟ ꯋꯥꯔꯜ ꯚ꯭ꯌꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯤ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯑꯣꯀꯦꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡꯅ इभालुएट तौदुना जेंगबा मतमदा मियोयबगी स्टैंडर्डगी इशोरबु स्टैंडर्डदुदगी मियोयबगी स्टैंडर्ड हेना नमना चटपा मियोयबगी चटनबीदा मियोयबगी अपामदा पुंसी लेनबा असिनी इशोरगी स्टैंडर्ड मीना यानिंगदे अदुबु इमोगी वहायना हाय अदुबु यामना अकीबगी मसक ओइबा अदुदि असिमकनी अदुबु वा अदुमकना हौजिक लैरिबा अतिया नोमदोन अमसुंग मालेमबु मैगिदमक खाक्तुना वायनबा अमसुंग ईश्वर निंगदबसिंगबु मांगहननबगी नुमितकीदमक्ता खाक्तुना थमले हाना ईश्वर बुमाकी वाई अनीसुबा पीटर अहुंगी तरेता यामना सेंगना इदुना लई अदु ईश्वरनदि महाकी सकलोंदा सेंबिख्रबा मियोयबस असुक्की मतिक नुंसीबनिना मियोयबना वायल तंदी फंगमदो पामखिदे अदुना महाकनि मियोयबगी सकोंग लौदुना लाखी महाकदि जीसु ख्रिस्टने इतिहास मथंग मनाव नायन मपुइबोना सरगदगी मेसेंजर कया मरम थाबिखी मखोयदुबु नबी प्रोफेट वा ताकथोकपा माइसौ हायना कौई मखोयदुना मियोयबन मपुगी मफमदा हलकननबगी लंबी कया ताकपीरमे अदुबु फोल अदुदि यामना माइ पाकपा हाइबदुदि ओइखिदे मरम मदुना अरोइबा मतम मसिदा मपुइबोना मालेमदा मियोयबगी सकोंग लौदुना लाकपिखी बाइबल ना हाय हौख्रबा मतमदा मपुइबोना इपा इपुसिंगदा वा ताकथोकपगी मपाना अयाम्बा मतमदा मौंग कयादा फोंदोखि अदुबु ngasiगी aroiba matam masida masanipa ibongo Jisu Krista ibongo mahaki mapana phongdokpire an ibriyo pandup amagi pada amaga anida yamna sengna iduna
Jisu Krista ibungo mahakna pokpi kibase miyoiba jati singi paap ki usin gidamak cross ta sina na bagidamak lakibani matau asumna Krista na ikoi ki paap ki prachita do ibungo mahakna kathokpi kare matau asumna Krista na miyoiba masung isorga punshin binanaba lakibani matam masida miyoiba se matam mamada miyoiba ikoi si isordagi tongan taaduna lerami aduga makhoi ki pukning na isorbu yaknarami paap tabandi oiduna paap ki minai jolhing thangduna lerami aduga matam mamada nakhoi di phattaba thabak tawbagi maramna mitokpa masung pukning da yaknaba oiram labasu haujikti ibongona sibagi mapana mahakna mahaki hakshang da taisina hanbire masi nakhoina mahaki mangda sengna amakpa leitana amasung bauthokpa leitana kachana nabani haidana kolisyo pandup amagi pada kunmathoi dagi kunithoi da sengna iduna lei ibungo isorna ikoi khuding makta kumon sigi Christmas bordin gi matam masida adom na kari gumba awana saina saitheng paap ki polum mamadi paap ki mahina awaba polum podana leirabadi Krista da sangbirao ibungo mahakna cross ta tawbikraba thabak aduna ibungona aduga asiba bungamduna hingat pikhibagi mapana adugumlaba ibungo mahaki tawbikraba yaifabagi thabak papi sing aikoi gi damakta tawbikhiba thabak aduda aikoina thajaba matamda ibungona hingat khiba adugi pangal aduda aikoi gi thamoina sengna thajaba matamda aikoida pothaba pibi hana ibungo mahakna haibi ibungo Jesu na hai soktharaba amasung polum bubasa lawa ingonda changjar o ena nakhoida pothaba pibige punsinba natragana sandhi tawbibasina ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗ ꯄꯣꯊꯥꯕ ꯑꯃꯁꯨꯡ ꯏꯪꯊꯕ ꯄꯨꯔꯛꯏ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯏꯕꯨꯡꯉꯣ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯇꯧꯕꯤꯐꯝ ꯊꯣꯛꯄꯗꯣ ꯇꯥꯏꯕꯪꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯕꯤꯈ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯁꯛꯑꯣꯡꯗ ꯂꯥꯛꯄꯤꯗꯨꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯀ꯭ꯔꯣꯁꯇ ꯎꯁꯤꯟ ꯇꯧꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯇꯥꯏꯁꯤꯟꯅꯕꯒꯤ ꯊꯕꯛꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯁꯤꯗꯤ ꯁꯨꯞꯅꯇꯒꯤ Kristana crosta tawbikraba thabak aduda thajabani adomna karigumba imongi wahi Bible na pibiriba hak asibu yajaduna pap langseksaduna Krista imoji subu thajaduna ngasi mak haujik mak lawsin mirabadi imongona nahakpu imongo mahaki mingda thajaba makhoida haibadi isorgi masasing oinanaba mahakna matik pibire matik adu pibire Johan Pandup amagi pada tarani thoida maram aduna taisinabagi thabak ase aikhoibu isorgi macha oijaba phangmasidagi hawribani thajaraba ikhoi kayati taimang panda leiringai dasu thawai gi oina sergagi nagi oirabani Bible na haibagum ibungogi tung inba ama oina Kristana halakpado nasi ikhoina ngaijari yamna sengna Johan Pandup taramari pada amadagi tarukta shastra sigi saruk asina kayagi matik sargagi lengdraba asado ikhoida uhan mire asidagi hena asengba asiguma assurance asi atai kadai dasu kanada su phanglaroi ibona wasakpi silenausi ibongo Jesu Krista di sargagi lammini atai kanada su kadai dasu sargagi lambi leite nan mangonda thajarabati adu oirabati nahak sargagi lambida leirabani punsigi khongchatti arepa maikai amasung akaknaba pandam leigadabani adongi punsi ado karigumba artha leitraba pandam khangdraba pandam leitraba pandam jaudane lenba punsi adumak oibirabadi ibungo Kristada lakpiyu aduga ibungo mahakna anauba punsi ama pibigani amasung ingthaba pothaba pibigani masi mangda lakliba sahi Krista sahi lising aniga kunhundoi asi Krista da leiba anauba khongchakki punsi ado
ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯠꯄ ꯍꯧꯔꯒꯅꯤ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯣ ꯄꯟꯗꯨꯞ 5:13 ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ ꯑꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯌꯦꯡꯉꯨ ꯄꯣꯠ ꯄꯨꯝꯅꯃꯛ ꯏꯅꯧ ꯅꯧꯔꯦ ꯃꯐꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇ ꯌꯥꯎꯕꯒꯤ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇ ꯌꯥꯎꯗꯅ ꯀꯅꯥꯃꯠꯇꯅ ꯑꯅꯧꯕ ꯃꯤꯄꯥꯟꯒꯤ ꯄꯨꯟꯁꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯗꯨ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯇꯥꯛꯄꯅꯤ ꯈ꯭ꯔꯤꯁꯇꯕꯨ ꯐꯪꯂꯕ ꯃꯍꯥꯛ ꯑꯗꯣ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕꯅꯤ ꯊꯧꯖꯥꯜꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈ꯭ꯔꯕ ꯄꯨꯟꯁꯤ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯣꯏꯖꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯆꯍꯤ ꯈ꯭ꯔꯤꯁꯇ ꯆꯍꯤ 2019 ꯑꯁꯤꯗꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯄꯥꯟꯃꯤꯟꯅꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯐꯪꯖꯔꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡ ꯑꯃꯅ ꯏꯝꯃꯥꯅꯨꯑꯦꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯏꯁꯣꯔ ꯍꯥꯏꯕꯅꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯑꯃ ꯑꯣꯏꯕꯤꯔꯕꯗꯤ ꯁꯥꯁꯇ꯭ꯔꯒꯤ ꯃꯐꯝ ꯑꯁꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯍꯥꯏꯕ ꯏꯟꯁꯤ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯤ ꯅꯈꯣꯏꯅ ꯏꯁꯣꯔꯗꯒꯤ ꯐꯪꯖꯕ ꯅꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯗꯨꯒꯤ ꯁꯪꯅꯤ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯅꯔꯥꯅꯥꯏꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯥ ꯃꯔꯝꯗꯤ ꯅꯈꯣꯏꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯊꯋꯥꯏꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯨ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯣ ꯄꯟꯗꯨꯞ 6:19-19 ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣꯗꯣ ꯅꯍꯥꯛꯀꯤ ꯅꯨꯡꯗ ꯑꯩꯍꯥꯛꯀꯤ ꯅꯨꯡꯗ ꯊꯥꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯈ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣꯗꯨ ꯄꯣꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯏꯕꯨꯡꯉꯣꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯁꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯄꯨꯝꯅꯃꯛꯁꯦ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯏꯕꯨꯡꯉꯣꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯐꯣꯡꯗꯣꯛꯄ ꯑꯣꯏꯔꯦ ꯃꯇꯤꯛ ꯃꯉꯥꯜ ꯃꯥꯡꯍꯟꯕ ꯑꯣꯏꯔꯦ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯗꯨꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯇꯧ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯁꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯃꯁꯨꯡ ꯑꯐꯥꯎꯕ ꯏꯁꯣꯔꯒꯤ ꯃꯅꯥꯏ ꯀꯌꯥ ꯍꯛꯆꯥꯡꯒꯤ ꯄꯨꯟꯁꯤꯒꯤ ꯃꯄꯥꯟꯅ ꯂꯩꯈꯥ ꯇꯥꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯖꯒꯗꯕ ꯑꯆꯧꯕ ꯊꯧꯔꯥꯡ ꯑꯗꯨꯗꯤ ꯕꯣꯔꯣꯗꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯧꯍꯧꯅꯅ ꯑꯩꯒꯤ ꯅꯨꯡꯗ ꯏꯕꯨꯡꯉꯣꯁꯤ ꯄꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯅꯨꯡꯁꯤꯕ ꯏꯪꯊꯕ ꯍꯔꯥꯎꯕ ꯊꯋꯥꯏꯒꯤ ꯃꯍꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯟꯖꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯃꯅ ꯑꯃꯒꯤ ꯃꯔꯛꯇ ꯆꯤꯛꯅꯗꯨꯅ ꯍꯦꯟꯗꯥꯅꯗꯨꯅ ꯐꯝ ꯇꯥꯅꯗꯨꯅ ꯆꯤꯛꯅꯕ ꯌꯥꯅꯗꯕ ꯅꯨꯡꯁꯤꯅꯗꯕ ꯄꯨꯝꯅꯃꯛꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯅ ꯑꯃꯕꯨ ꯑꯊꯣꯏꯕ ꯅꯤꯡꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯡꯂꯤꯕ ꯊꯋꯥꯏꯁꯤꯡꯕꯨ ꯀꯟꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣꯒꯤ ꯊꯕꯛꯇ ꯍꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯑꯩꯈꯣꯏ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯃꯁꯤ ꯑꯩ ꯃꯌꯥꯝ ꯊꯧꯒꯠꯆꯅꯤꯡꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯥ ꯅꯈꯣꯏꯕꯨ ꯅꯤꯡꯇꯝꯍꯟꯅꯕ ꯀꯧꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯅꯤꯡꯇꯝꯕꯗꯣ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯗꯨꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯕꯗ ꯑꯃꯒ ꯑꯃꯒ ꯊꯧꯒꯠꯃꯤꯟꯅꯧ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯁꯤ ꯒꯥꯂꯥꯇꯤꯌꯥ ꯄꯟꯗꯨꯞ 5:13 ꯑꯗꯨꯅ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯏꯪꯊꯕ ꯍꯔꯥꯎꯕ ꯃꯁꯤꯒꯤ ꯕꯣꯔꯣꯗꯤꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯒꯤ ꯃꯐꯝꯗ ꯅꯧꯍꯧꯅꯅ ꯅꯧꯅ ꯄꯣꯛꯄ ꯄꯨꯟꯁꯤ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡꯅ ꯑꯗꯨꯒ ꯅꯧꯅ ꯄꯣꯛꯈ꯭ꯔꯕꯁꯤꯡꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯇꯥꯟꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯤꯡꯖꯕ ꯄꯨꯟꯁꯤ ꯑꯐ-ꯐꯥꯎꯒꯤꯗꯃꯛꯇ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯣ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯍꯥꯏꯖꯕꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯥꯊꯅꯥꯅꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯔꯥꯡ ꯀꯥꯏꯕ ꯕꯣꯔ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ